अहानबदा मरुइबा पाउ पिजरे Emerging Trends of Physical Education and Sports Science Haibi Hiramda Numit Huni Chatarakiba International Conference MUG Centenary Hall Solution Cray. Scheduled Tribe Demand Committee na Maitay Mitaybu Scheduled Tribe Listed Chalhanaba Amuka Hana Taksiladuna Kongjung Taksin Bahau Cray. Private security ga public at tatana khana China ba thokli ba se ningthina training pirabadi kaidonung da thokloi haina MLA Khumukjam Joy Kisan na phongdo kre Amadi India da hokiba pung kunmari da nauna COVID-19 positive oiba miyoi lising tara cheni ga yankai taruk thengna kre miyoi hungkuni pan na laikidre Krumzari, Dayapati SENJAM na Housing Lumidang Waramgi Pony TV News Update Pizari. Department of Physical Education and Sports Science, Manipur University na Sinduna, Emerging Trends of Physical Education and Sports Science Haibi Hiram da Haudokiba, August Kunmari da Gita Tarakiba, Namit Humni International Conference na se, MUG Centenary Hall Solution Cray. Northeastern Council and Eastern sponsored Tauduna Amade, National Association of Physical Education and Sports Science, Napes na technical support Piduna Chataraki by International Conference Solution Bagi Thoramda, Manipur University ki Chancellor Professor T. Tirupati Rao, by Chancellor Professor and Lokendra, Napes ki Chief Patron Professor P. Chanampa Reddy, Manipur University ki Department of Physical Education and Sports Science ki Head of Department Amade, School of Education ki Dean Professor T. Inaubi Amasong, Manipur University ki Registrar Professor W. Chan Babu da Mayay Tangbal Loduna Sarya K. Thauram aduda by Chancellor Professor and Lokendra na High, Science and Technology Chokalakpaga Iroidana, Physical Education Amade, Sports Science ki Lamdasu Kumang Choksilakle. International Conference Asina Physical Science Amade Sports Science Ladiba Mahiroi Singh, Scholar Singh Amade Faculty Singh da Anobo Wakalo Karamakai Piba Ngamlagani Haiba Tazabalay Haina Fundoke. Dr. L. Santos Namaka Taraduna High, Physical Education High subject asi Yamna Suliraba Amade, Yamna Kanaba Kakta Natana, Hoseki in Kalakliba Naharol Singh da Taxikasi Amatambi Bada Yamna Chow Mating Ama Oigani. Manipur da Laiba Mi the Natana Atopa State the Laiba Kayadaso, Isu Mayam Laiba asi high subject asiki gave Lerak Padagini. Laiba gave Mayam asi Lerak Tanabagitama conference asi Pangtopani Haina High K. Aikogi Housik Ladiba performance Kudingda, Matau Karam na Fazahangani Haiba Adu Physical Sports Science na Pibangamgani. Yaragadi grassroots level dagi Horaga School Kudingda Sumsoy Soydan Haiba subject asi, Tamanduna Afawa Kunai Ama Oina Bagitama Honaminasi High K. Physical education haiba subject ase akoi society sida mangbi yadaba yam important oiba haibadi yamna powerful oiba multidisciplinary oiba integral part of the physical education all total education haina khangnaba haiba subject asibo nauna revive tawra matungsida haiba subject asina ngasi society sida issues mayam lari mayam se issue mayam se control tongni da mangta akoi revive tongjoba akoi subject asibo international conference khana jabani international conference asida akoi main na pojariba akoi theme di akoi wholesome development of human personality akoi human personality Habizigi, Okalonsida Queen Carmina, Akogi performance, Kamina Pazan Gadagi, Habi Okalonda, Pangtok Savani. Scheduled Tribe Demand Committee of Manipur SCDCM na Maitay Mitaybu Scheduled Tribe List Chalhanna Bataksiladuna, Wakan Mifam Pamduna Kongjang Tangsin Bahau Cray, Hana Lautoki Bagi Matung in Angasi, Kaisam Padium Jaw Lairembi Laibungda, SCDCM Gate Homi Sina Wakan Mifam Pamke. SCDCM के General Secretary के बोगेंद्र जितना हाई माइटे मीटे बो ST लिस्ट चलहन न बल्लेंगा न तक्सन जुना लागले ममांगदा खोंजंग गया चंगसिल लंबा अदो कोविड की फिबम येंगलगा लेप्तुना लाखे जुलाई कुन अमदी था असिगी तांग अनिदा मणिपुर लेंगांग न रिकमेंडेशन थाबियो मदु नत्रबदी अगस्त तरादगी खोंजंग चंगसिंगनी हाइकिबनी अदुबु थबक अमत पाइखलक्तबना खोंजंग मका चथरकपा ओइना ngasiगी वाकत मिफुम अदो फंबनी हाइके मसिगी मतुंग इम्फाल वेस्ट अमदी ईस्ट स्ट्रीट कॉर्नर की कैंपेन चथगनी मसिदा लेंगांग न ताद्रबदी अकनबा खोंजंग कयासु चंगसिंगनी हाइना फोंदोखे Manipur Yellow Mo Riba Mete si Traki Lista Salalo and Sanction Raiba. We rubber say current ones with Jalava, Susimiam, Yapam is a tabaco on top of Batumina Lex and Bagi Mayuka, Yaninda Bamadi, two Bada, Lobum to action Lobby Gadone Haima, Matamkra, Assembly election of the Copina, Hongzang Zitap Terror, so I see the Gia Koyamuk, I see Kasampa in Dowler and be
community hall sida koi wakan bifam si satha jabane yelong mi we constitution ki safeguard to ko chu pi wai bane ado di pi do ri yagi wane st list salakanda constitution ki safeguard si phangdoi ni yelong mi moi aduna koina sai manga truk tere ni pan se koina government da taksan na lai ba Manipur government to legislation bi kano miyam ki maru na mai yelong mi tai singi Training ningthina pidrabadi private security oihangano public tatana khana chaina ba thoklibase ningthina training pidrabadi kaidonung da thokloi haina MLA khumukjam joykesana phongdokre wafam asinga se DM college campus ta leiba NCC gi hall da pangthokpa super secret security service S4 ge 5th batch security training program lotion bagi thoram da phongdokhibani ngasi gi thoram aduda thangmaiban AC gi MLA khumukjam joykesan W Kasar SP traffic police Victoria Yangkhom commandant second MR Harinder Singh Danjal director operation Indica Nitra Cuticle LLP Amadi Colonel Santi Kumar Sapam retired chairman and managing director S4 group na saruya K thoram aduga mari leidana MLA case joykesana hai Manipur gumba state amada security gi mathau aduki matik tai tongan ba private sector singna security kaya ama puthoktuna miyam da security piduna lakle security leiba matamda miyam aki tujungba koknai adubo karigumba kanda miyam ngak senga da ba security singna miyam ga hek unkhatna ba thoi security singna fazada ba wahai wata kaya sizina ba aikoina toina thengnai asigumba kaya asi thoktana bagi damak ningthina train tawbagi mathau tarakle ngasi ningthina train tawraba S4 gi security singna miyam gi damak ningthina security pirakani nakoidagi miyamna tamjaba yaba gun kaya yaurakani haibagi thajaba thamli haina phongdokhe Andhra Pradesh ke Tirupati da leiba Taj Hotel da ngarang amadi ngasi pangtokhiba state amadi union territory singi labor minister amadi labor secretary singi oiba national labor conference da Manipur gi skill labor employment and entrepreneurship ke minister Haikham Dingko sarja khre conference adu prime minister Narendra Modi na video conference ke khuthang da haudokhe conference adu labor and employment ke union minister Bhupendra Yadav na chair loduna sarja khe conference adu da Eastern Portal Swasthya se Samriddhi Labor Code marigi makada rule semba amadi vision Shramef Jayate at 2047 na chingba hiram kaya da khanakhe K Sarat Kumar chairperson MBOC WWB V John Thangtin Kumar secretary skill labor employment and entrepreneurship Peter Salam deputy labor commissioner so minister ga loina conference adu da surgya khe Ani suba miyam gi numit amadi hill leaders day ngasi district administration none na sinduna multipurpose hall Longmai Patri none district headquarter da pantokre thauram aduda Haulinan Guite deputy commissioner none Hauchong Khaupum amadi none gi SDO singna sarugya khe tongan ba department singi stol kun ma thoi hangdoktuna lenga ki tongan ba kanaba sing phonghan khe deputy commissioner na CM widow pension scheme gi katara amadi Manipur all age pension scheme gi katara yanthokhe Students Union of Kanglai Park sukna changsilakpa mating leiba mahairoi puthoklasi haiba academic campaign gi manung chana mahailoi sang singda chatuna hakthengnana mahairoi sing amadi oza sing unaduna hena faba mahairoi sing puthokpang ngamnana ba amadi mahairoi singda thengnariba khudong chadaba sing hakthengnana chatuna yengsinba hauragani haina HSRD secretary Gyanagar Namairakpamna thadorokpa chirol amada phongdorakle hena afaba khunai ama oinabagi pandamda changsilakliba uriba thabak asida miyamna amadi school authority na so mateng pangbiyo Students Union of Kanglai Park sukna so mahairoi sing yaifana bagi damak hanbalaitana afaba thabak kaya pangthok chake miyamna so wakal loksing oibe yaba amadi paikat haningba afaba thabak sing suggestion tawbiyo mahai tamjadingba adubu imung manunggi khudong chadabana tamba ngamdaba leiba mahairoi sing yaurabasu pau piraktuna mateng pangjage haina Kanglai Park asige mahairoi love Students Union of Kanglai Park sukna haisare Poirei Leimarol Maira Paibi Apunba Manipur All Manipur United Club Organization Amuko Amadi MSF ki meeting makada lamdam asagi mayai kaba chinjak muthatuna afabo khunai ama oinana ba pandamda Manipur gi mafam kaya da leptana chatharakpa mayai kaba chinjak ki mayokda changsin ba khongjang adugi makha chatharakpa oina August ki tang 19 da Poirei Ita Maira Paibi Apunba lufna mapung oiba thodang lawraga kwa kaithel gi tidim ground gi mapadagi hauraga kaisampat fauba Maira rally chatlaga amuk halakani haina Poirei Ita Maira Paibi Apunba Lufki General Secretary El Nganbi Leimana thadorokpa chirol aman haide
ꯆꯦꯔꯣꯜ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛ ꯃꯄꯨꯡ ꯐꯥꯅ ꯊꯤꯡꯗ꯭ꯔꯤ ꯃꯈꯩ ꯂꯝꯗꯝꯁꯤꯗ ꯃꯤꯌꯥꯝꯅ ꯄꯥꯝꯗꯕ ꯀ꯭ꯔꯥꯏꯝ ꯀꯌꯥ ꯑꯗꯨꯃꯛ ꯊꯣꯔꯛꯈꯤꯒꯅꯤ ꯂꯝꯗꯝ ꯑꯁꯤꯗꯒꯤ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛ ꯃꯨꯊꯠꯄ ꯍꯥꯏꯕꯁꯤꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯊꯧꯗꯥꯡ ꯑꯣꯏꯃꯤꯟꯅꯁꯤ ꯃꯔꯝ ꯑꯁꯤꯅ ꯇꯤꯗꯤꯝ ꯒ꯭ꯔꯥꯎꯟ ꯃꯄꯥꯗ ꯄꯨꯜꯂꯒ ꯅꯨꯃꯤꯗꯥꯡ ꯄꯨꯡ 8:30 ꯆꯠꯄ ꯍꯧꯒꯗꯕ ꯃꯩꯔꯥꯒꯤ ꯈꯣꯡꯆꯠ ꯑꯁꯤꯗ ꯃꯤꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯆꯦꯔꯣꯜ ꯑꯁꯤꯅ ꯄꯜꯂꯤ Mahau September ki tang manga da New Delhi ki Vigyan Bhavan da pangthokadoriba Teachers Day ki thauramda President Daupati Murmu na lanthokadaba English ani kunithoi ki Oza Singh National Award pinaba khangatlakpada Imphal East District ki manung chana leiba Manipur Eastern Ideal High School ki Oza Nongmai Them Gautam yauraklai haide Mana asi pinaba Oza nifuga taru khangatlakpada Awang Nongpo ki state singdagi mahak yauna Oza taru yaure haide Manipur amadi Nagaland sector ki Inspector General Sandip Dattagi direction matung ina group center CRPF Langsing na sinduna uchara thabagi thoram amangase patsoi Langsing da leiba KJ Bridge School da pangthokre GC CRPF Imphal gi DIG PK Nayak ki liching makha da unit asigi miyoising amadi school asigi oza amadi mahairoi sing na uchara lising amaga chamanga hena school asigi akoiba da thakhe Thauram asiga mari lainana DIG PK Nayak na school asigi mahairoi singda u pambi thabagi kanab adu hairaduna aikhoina apokpa imabu ngakpi senbibagum malem asibu ngak senabagi damak u pambi thab asi maru oi haina phongdokhe loinana Manipur miyam nasu amato oina u pambi sing thaduna malem asi ngak sensi haina haikhe Kaithil Manbi Battalion Assam Rifles na India na ning tamlakpa chai humfutara mga farakpa Azadi ka Amrit Mahosab ki khudol ama oina ngase Thoubal District ki manung chana leidiba ex-serviceman widow Singh amadi senior citizen ex-serviceman Singh damak extension CST counter extension canteen store department counter ama Thoubal da leiba 16 ARCOB B company complex ta hangdokre 16 ARCOB B company commander Major A Rahul na ribbon kaktuna Canteen hangdokpagi thauram aduda Armed Forces Ex-Servicemen Welfare Association Afeswagi President Retired Wing Commander AK Deven Secretary Subedar M Khogendra amadi Jila Sainik Board Secretary Subedar Major Honorary Captain S Yami Yauna Afeswagi member kayana susur yakhe Afeswagi Secretary Subedar M Khogendra na phongdoklakpada ex-serviceman widow amadi senior citizen ex-serviceman singidamak khanduna Afeswa na matam kuinadagi asigumlaba SDC counter ama hangnanaba honajarakpa adugi mahi ngasidi fangle ngasidagi ex-serviceman sing amadi widow sing na canteen asigi khudong chaba adu lawba yaragani haina phongdokhe matang sta break amalawina se Break matungda mayam mataram okchari makhata pau pizari Taxi Owners Association Tamenglong amadi Falong Duga Village Authority gi miyoisingna khusamnaduna Hindustan Construction Company HCC gi matenga loinana Tamenglong Imphal faunaba shortcut lambi karang semjin kre lambi asibu semjin binaba kayara khana hijakrabaso lenga ki mari leinaba singna tabi dabadagi Taxi Owners Association Tamenglongna matam gi oina lambi asibu semjin duna lakpani haide Bharat Swabhiman Trust amasung Patanjali Yoga Samiti Manipur gi meeting makhada Bharat Swabhiman Trust amadi Patanjali Yoga Samiti Thoubal District na sinduna Yaripok Khoirom gi Patanjali Yoga Center da pangthorakhiba tha ahum gi yoga training course ngarang lusinkhre loinana training course aduda saruk yakhiba singda certificate yanthokre haide yoga training course adu loisinbagi thoramda Bharat Swabhiman Trust Manipur gi pravadi KSS Gopendra Singh na athoiba mithong Leirongthel Nungen Gram Panchayat ki nominee Pradhan Salam Kumar Singh na thoram mapu aduga Wangkhem Jila Parishad ki nominee ZP member Kate Soba Bharat Swabhiman Trust Thoubal District ki Prabhari Kate Thoiba Maitai amadi yoga instructor aduga Imphal East ki Yuba Prabhari oiriba Konjangbam Hemantasu akhanaba mithung sing oina saruk yakhi haide
Matam kuinadagi Congress ki luchingba ama oiduna laklaba amadi Jammu Kashmir gisu Chief Minister oiramba Gulam Nabi Azad ngasi party asagi fam thadokre lamai manga sangba mahangna party asagi fam thadoknabagi dama Congress party ki President Sonia Gandhi da pisin kiba aiba cherol aduda Congress party ki fibam ase yam sathi na soire maram aduna amukhana party asida halakning dabagi fibam da leire haina haibatan natana party asagi mikhal gi thawongsu aran bani haina maral sirakle Laibak asda Congress Party gi oiba mikhal amata pangtok palaitre madugi mahutta makoin apamba miyoi khanduna happy haina hairaduna Rahul Gandhi na Englising ani tarago humdoi da party asigi Vice President oirakpadagi Congress Party gi oiba khananai nabagi thawongsu mangtharapada natana Lok Sabha gi mikhalsu yam ikai ningai oiba moongda anirang maiti khrabani haina mahangna phongdorakle Union Health Ministry ki data gi matung ina India da hokiba pungkun mari asida nauna COVID-19 positive oiba miyoi lising tara chani ga yang kai taruk thengna kre miyoi lising tara go humdoi chamanga kunipa na leina asagi fagat ki amadi miyoi humfunipa na lekidre masiga tharaga hojik fawbada laichet asina maram oiraga lekidaba migi masing puna lak manga lising kuntare chamanga yang kai taruk oikibaga loinana hojik India da COVID na naduna leiba migi masingna lising mari futara charted ka sumna taret oide Positivity rate na chada ani 10.3 oike amasong fagat pagi chang na chada marifutara nipan 10.3 oike Health Ministry gi matung ina hojik fawbada laina asagi ngak thoknaba laibak asigi oina crore chani ga taraga mathoi hena COVID vaccine kapthokre haide laichet asna laikhidraba miyoi hufunipan ase Kerala dagi miyoi kuntraga mathoi Maharashtra dagi miyoi taruk Rajasthan amadi Delhi dagi miyoi mari Karnataka amadi Chhattisgarh dagi miyoi ahum Jammu and Kashmir Punjab amadi West Bengal dagi miyoi ani amasong Assam Chandigarh Goa Gujarat Haryana Ladakh Meghalaya Odisha Pondicherry Sikkim amadi Tamil Nadu dagi miyoi amamni haide Aroibada moriba pau umna pizare Emerging Trends of Physical Education and Sport Science Haiba Hiramda Numit Nini Jatharakiba International Conference NUG Centenary Hall Mission Cray. Scheduled Tribe Demand Committee na Maitay Mitaybu Scheduled Tribe List da Jalhan na Bagitamag Amuka Hanatak Siladuna Kongjang Tangsin Baho Cray. Private security ga public at tatana khana chaina ba thokli basi ningthina training pirabadi kaidonung da thoklai haina MLA khumukjam jai kisan phongdokre Amadi India da hokiba pungkun mari da nauna COVID-19 positive oiba miyoi lising tara chani ga yang kaiteruk thengna kre miyoi hufuni pan lekidre Matang asda numidang waram gi Pony TV News update lo shinjare mideng tabir punamo po amuka na khurumjare